Russia gi akan bay attack na maram oiduna EU na Ukraine da support piba hengalakadawre. Russia na Ukraine gi yamna maruoiba energy infrastructure thugai na ba kan ba mawongda missile amasung drone attack tawrakpa asina mi kaya mayum thadokuna sena khiba yabagi phibam leire haina Ukraine gi president Volodymyr Zelensky na section wa haikraba matungda European Union EU ge leader sing na Ukraine da piba support hengana ba wata na ba hokre haire tha nipan sugadawraba lan asida Russia na Ukraine gi power station sing ising supply amasung atay maruoiba infrastructure sing da target tawbagi sang yamna hengalakle Ukrainian forces na counter operation mai pang na chatharakpadage Russia na missile amasung drone sisinaduna ningtham tha changlakpa sida energy sector thugaiduna Ukraine gi miyambu khamthengna wahana na bohonarakle European Union gi laibak singsu lan asina maram oiduna thawgi mamal hengalakpa amasung market ta chamam na ba kaya thorakpa maram na Russia gi gas mapan tangdana ba amasung atay source thina ba kan honare video link ki kuthang da Brussels ta tinkiba European leaders nge mafam da wangang bada president Zelensky na Russia ge cruise missile amasung Iran na saba drone sisinaduna attack tawba sina Ukraine gi energy infrastructure gi saruk ahum thokpage ama hena thugai khre haina Phongdokhre Russia gi attack asina maram oiduna ekhoina makhata na Europe ta mai piba ngamdre haina Zelensky na haikhe electricity amasung ningtham tha matamda sahan bagi upai sing da Russia na attack tawduna Ukraine masa sing gi EU gi laibak sing da refugee oina chelhan na ba Russia na honari haina Zelensky na haikhe Estonia gi prime minister Kaja Kalas na civilian infrastructure da target tawba si mayek seng na terrorism ni haina Phongdokhre Russia na attack tawri ba si aikhoi bu kihana na bagi damakta ne aikhoi na lawrakadaba phirep kaya lawba ngamdana ba ne ing 2022 asi da Russia na asum na tawba ngamli ba si awa bagi masak ni haina Kalas na Brussels da EU summit ki nakal da pawmi sing da Phongdokhre mahakaphamma na ba Latvia ge Krisa Janis Karinsansu Russia gi lana si hena hena tamthi bagi masak oirakle Houjik Ukraine gi military da target Toudre Ukraine gi Prajada Oina target Toure Haina Phongdokhre Crimea da based over Russian forces na Iran gi drone sing operate Toure US Russia na ing 2014 da khudum chansin ki ba Ukraine gi Crimea autonomous lamdam da based over Russian forces na Iran gi drone sing operate tawduna Ukraine gi city sing da attack Toure Ukraine gi mayokta sisinana bagi damag Iran na masigi munition sing supply tawriba si phong na uthok na ba thingna ba masung thengna na ba honagani haina United States na Phongdokhre National Security Council gi strategic communication gi coordinator John Kirby na Crimea da Iran gi military personnel sing su lai haibage yamna mayek seng ba khudam phangli haina Phongdokhre Crimea da based over Russian military personnel sing na Iran na saba drone paiduna Ukraine gi capital Kyiv ta ikui kuidana attack tawkhiba yauna Ukraine sinba thungna attack tawri haibase aikhoina soidre haiba ngamle haina Kirby na Washington da conference call amada pawmi sing da Phongdokhre Russian court na TV journalist Ovsyannikova fana ba order tawkhre haukiba March tha da live state television da Russia na Ukraine da sathariba lana sigi matang di anti-war protest sathagiba former Russian state TV employee Marina Ovsyannikova fana ba Russian court na order tawkhre TV journalist asina anti-war protest sathagiba dugi damakta Russian authority na mahakpu house arrest tawduna thamlakhiba ne adubu thawong adugi mayokta Russian TV journalist ase lo na mafam thadoktuna chenkraba US da changjapam lawna ba houjik honaduna leiriba ne Iran gi jati gi sei sa u yadaba mahiroi nupi macha ama security force na phubada sikhre Iran da leiba mahiroi nupi macha sing tamba school lamada Iran gi lanmi sing na red sathaba matamda school adu da tambe mahiroi nupi macha ama Iran gi pro regime anthem sa u haibada yadabada ge security force na phubada gi sikhre haina laiwa kasida phongba pause da Gaziana pirakpa report amada Phongdorokle aroi bada tabi ribapum namak pu thagachare